Taibangpan asida khwaidagi mahu kanba si pukchen sengdaba lamchat ludaba mioi amada cheleba wakhalol aduni wafam asi phongdokpaga loinana Mingselmanipur ngasi yamna tamthiba misak amana chathakiba crime wari ama putna laksari thawdok asi 2014 gi April gi tang 13 ta thokiba thawdok amani Lijes assistant engineering ama oina thabak tawi nongma saurangna pung 12 makhai taba swaida maki mama Bijay amana yamna taha mongda call torakpadagi Lijes yumda halaki phone asida maman hairaki ibungo naki marup amana baton tawba lagi nangbu unaba pami hai yaragadi nang khara thuna laku Lijes office ki thabak puma thatok lamlaga yumda thuna halaki aduga yumki thong asi hangdoknabagi damak makuna thilami adubu kana matana thong asi hangdoklakidi mahakna thong asi induna yengloba matamdadi thong asi lock toramdrei thong asi hangdoklaba matungda Lijes manungda sanglaki ka asida leramliba phiam asi ubada Lijes punsida amukta phawdriba akanba chaina kholabana magi wakhanna yairari makhong makhud asi thak niklaga sor sauna honduna maki mama amadi macha nupina laimaida siduna leiba asi Lijesna yengduna leiri ngaihakki mamangna call torokla mamana sunma toramba asida Lijes pakhan choiraba magum leptuna yengduna leiri Tanjasda tunglomdagi morok sizinaduna sembe spray amana Lijeski mamaida kapslagi aduga thawraba thang amana mathabak amadi lengjomda thinlagi matang asida hanungliba wahang asi thangna thilakliba amadi imung manung asibu tumna manghanaba honariba misaka si kanano kari maramgi asuktam thiraba crime asi chathariba no haiba asini thawdok asigi akupa wari khangnabagi damak mamangi wari khara khangminasi Kerala gi Tiruvananthapuram haina khangnaba mafam asida achauba IT park aman lei mamingna Techno Park kawi mafam asida tongan software companies kya su chalaiduna lei Anusanti kawi nupi ama company amada software engineer oina thapak tawi aduga mahak asi makoigi team asigi leader su oi Anusanti aina wari asigi horokpada pankhiba Lijes ka luhongduna laiminaki makoi anigi sahi ahum makai surabi masanupi amasu lei mamingna Swastika kawi matai manaw asi magi thabakta mai onsen naduna laikibana masanupi asi senabagi matam phanglamde pikliva Swastika senabagi thabak asi Lijeski mama Bijay amada tarami Bijay amana angang senaba duga matai manaw asina thabak kana sunomduna sen tanduna imung manung asi yam nungaina ingna sikna pan bahaibudu oire April 16 numit asida Bijay amadi masunupi Swastika imung manungda lei aduga Lijes amadi mahaki nupi Anusantina magi office thabak satki Numit yung mapung baro makai taba swaida pothaduna leiriba Bijay amana doorbell khilakpagi makon taragi mahakna thong asi hangdoktuna yengloba matamda sahi nimphumuk suraba nupa ama invitation card ama paiduna leptuna leirami nupa asina hairagi ima ai Lijeski mamana bani aigi luhongmagi baton asi piba lakpani Bijay amana chingnaba amata tawduna nupa asibu ka manungna kausanduna phamalli nupa asina Lijeska unaduna masamangna baton asi piba pami hairagi Bijay amana masanupada call tawduna mamanaba baton tawba lagi yumda amukta laku haina pau pirami masigi matungda Bijay amana masunupi asi sofada phamallaga sakomda sangki ikang hangauduna ahoba karigumba amana thongkhibagi khonjal targi Bijay amana chenthoraktuna yanglakpa matamdadi masunupi asi laimaida taaduna leiba si thengnare pikliba angang asigi makoktagi yamlaba kaya su senthari nakandana nupa aduna makuta baseball bat ama paiduna leptuna leiri Hojikti Bijay amana khanglei nupa asina masunupibu baseball bat asina thomduna hatkibina haiba asi Bijay amana lauduna senaba honrakpa matamda nupa asina mahakbu bat asina hanjan thomdatki pai leitraba solabi ahal asi laimaida haithaduna taki masigi matungda nupa asina mana purakpa thang amana Bijay amagi khaurida minungsi maset amata yauduna lentatki aduga makoi anibu sungsoi choiduna sirabra haina check tawraba matungda nupa asina yum masigi ka sangduna sana lupa pumba loina huralei aduga Lijes pu ngaiduna leiri kari maramgi Lijes pu ngairibano haiba adu ngaihakki matungda khanglagani ngaihak leiraba matungda Lijes yum masida yaroklei magna yum masida hek sanglakpaga nupa asina Lijeski mamai display kapsillei aduga thawraba thangam satoroktuna Lijeski thabak amadi lengjomda thilami magi haksangda sokapan yarokpadagi Lijesna nupa asibu hakthengna namayoknaba ngamdrei maram asina mahakna ka asidagi senthokragi haina khalle Lijesna yum masigi mapanda mateng pangbiu haina kana lauduna senthораglei masina naronda changsalakliba nupa asibu ningma ka hellami yumlo nabadagi mi changsalakani kibadagi nupa asi mafam asi thadoktuna senkhre
Ngayak lerga miyoy khara chensilagi aduga makoinasu nupa adu chenkre haibasi khanglami nupa amana thintha batawduna police ta pau pirami mafam asi hojikti miyamna krik inaba haibadu oire chensilagli ba miyam asi police na tanthoklaga mafam asi yam section ngak chendra thamkhre thawdok asigi praman oiba yaba evidence kudimak police ta khomgale aduga case asi register tawre police ki report asida asumna palli tamthiraba thawdok asida miyoy ani thawai mangkhre makoi ani ke manungda amadi yamna minungsi leitaba mongda hali mihatpa sina lijes pusu hanaba honarami adubu laibak phabadagi mahak sining chita hinghauri soklaba matungda lijes hospital da pukhalaki aduga anusanti su maki nupana tamthina soklamba amadi masa laikidaba sida yam thamoi sokna khama ngamdaba mongda hikik launa kapki matam amada yam nungsinana ingna singna leiramba imung ase hojikti pungchai sai ba haibadu oire yum asigi paisa amadi sana lupasu loina hurandana pukre ahanba tangaki thijinba horakpa matamdadi thawdok asi huranba amana chathakibina haina khalami adubu case asi tarai ba isam jama case ama oroi haiba si police na khangba ngamki makoina lijesta wahang kya hangduna investigation asi chathaba horagi lijesna tamlakpa wahong khara tarobada policing asi angakpa phawrami lijesna narona changlakiba mihatpa adu hobuta natana nupa adugi akupa wapam kudimak loin haidoragle police ki team amana nupa adugi mayumda sanction matamda nupa aduna sian kinaba honai adubu mahak nan thokpa ngamkhide mahak po pharaba matungda wahang tawnaba gidamak custody da namsanki police na nupa adugi phone check tawba matamda yamna ngakningai oiba mawongda nupa asina hanjin kon tawkiba misak amagi maming thegnarure misak asi atai kana sunate lijes ki nupi anusanti ni masidaki police na anusanti su phagatki makoi ani si tongan mampham da thamduna wahang kya hang bahuraki anusantina crime asida mahak se na de haina kana phongdogi adubu police na maning mamang thattuna akan ma wahang kya hang matamda asuma waham kudimak loina tamna thoklagle makoi ani na aseng asuma waham adu haidorakpa matamda di kungang asigi amadi kerala gi miyoi kudimak angakpa phawna nongaitaba phawki nupa asiga anusantiga kamdongno mari leinaribano aduga thawdok asi kamdongno thokibano haibeduki matangda makoina loina haidoraki tamthiraba crime asibu chathariba mihatpa sigi maming nino Matthew kawi mahagasi anusantina thabak tawriba company adugi manager oina lei company asigi meeting amadi discussion kaya da makoi ani asi punna thabak tawminai phaminaba matamda su makoi ani si yam nangna phaminatuna thabak tawminai asumna makoi ani gi marakta yamna nangnaba mari ama sengbatpa hauragi nino Matthew luhonglaba nupa amani maki masa amasul lei masiga sab manana anusanti su luhongduna masa nupi ama leire adubu makoi anigi punsi mahing asi manade anusanti di yamna nungaiba punsi mahing amada leli adubu nino Matthew di family gi nungaiba du phangmangam lamdi maki nupi na mabu matam pumada chingna duna lei nupi koi matam san hanjilakte haina matam ayamada makoi anigi marakta khana saina bathoklami matai manawgi nungaiba gi mari edu phangmangam lamdi masa nupi asina maram oiraga makoi ani tangai fadana leiminadaba yadaba mawongda leiminaba taki amaromdana anusantiga Matthew ga sahi taruk hena thabak suminaragi matamgi matungina makoi ani si amaga thadoknaba yadaba mawongda loinaragi khudong saba ama phanglabadi lemna manghanba yade haiba miyoibagi wakhal adu matang asida ningsinglagi anusantina magi office atpa matamda yumge manang nakpada leiba bus station amadagi bus tongduna hek chatli nongma Matthew na anusanti bu magi car da haptuna office tamna chatminai masigi matung tarakpadadi makoi ani si Matthew gi car da punna chatminaba hauraki asumna makoi ani si yam nakna loinarakpadagi nungsinaraki lanai gi oiba photo kaya phone na thanaba hauraki aduga office ki mingsisna tuna office kana chatpa amadi thengna halakpa kaya tawraki asigumba tanja sida makoi anina matai manau oibagi mari kaya su thamba hauraki imung manungi oiba wari pumba kauthokduna makoi anigi aronba sangsara amada khong thangjinba hauraki nongma April gi numidang amada lijes ki family asi punna sak chaminai tanja sida anusanti gi phone da call ama lagi masidagi mahakna praba phawgalaga atopa ka amada changsillaga wari sadra lai magi mawng mata wasida lijes na singnabadagi anusanti na sanariba wari asi bullo na tarami sanariba wari asi taabda lijes ki thamoi asi machet tana kaiba haibadu oiri anusanti na phone asida sumna hairi aina ipuroiba amadi inempokta ai hayang meeting lai haijenkre hayang din nang ai bus station aduda ngairam lanu ai thanda laklagi aduga aikhoi anina hainakhiba hotel aduda punna salasi anusanti na yam harauna momon noktuna wari saba si ubada lijes ki mamita pira chenduna makut masa asi thektuna yam wana khangna leiri khoidau sagat pa henman lakpadagi lijes na thong ase kaw khairagi
Anusantina pakatpadagi call asi kakthale aduga thong asi hangdoraki. Lijesna leptuna leiramba sida Anusantina wadi ngangna yam pakatna leptuna lei. Lijesna asawa puma phatharaga wari sanariba misak adu kanano haina tamna hanglagi. Anusantina office ta thabak tawminabi imanabi ni hayengi presentation amagi matangda wa tanaramani haina line haijalagi. Adubu Lijesna di aseng basum akudimang adu loina tahorabani. Lijesna hairagi nangi phone do engon piragu. Anusantina ya mong hata mamongda magi phone si Lijesna piragi. Aduga tapna hairagi nangna ibu singnaribani ne. Karamba matamdagi nangna ibu singnaribano kanana kari haijalaglibano. Lijesna mamita pirasian magaloina na phone asi hangdo o haina Anusanti da hairagi. Anusanti upai leitabdagi phone gi log asi hangdo laga nakanda tuminan leptuna lei. Lijesna ihan hana call log siak torko matamdadi magi nupina wari sanaram libano pa asigi maming Nino Matthew kawi haibasi khangmangam kre. Singnaba henjalakpadagi Lijesna wasaba se hangdoktuna check tawba horaki. Haujikti magi thamoi asi hena kaiba haibdo oiri. WhatsApp asida nungsinabagi message kaya amadi lanagi oiba photo kaya WhatsApp asida thanaramba si thengnari. Lijeski wakan asi pungchai sai haibdo oiri. Ningamdaba maisak amaga loinana Lijesna masinda suna soli. Asuk sangna loina raglaba isa amasul lairaba sibu namthak oiridra. Aina haujik tawgodoriba si karino. Lijesna makhatana phone gallery si hangdoktuna yenglagi. Mahangna tawruriba si asakpa maidagi haijanba oina thoglari. Gallery asida Anusanti amadi Nino Matthew gi hotel da punna laiminabagi mapi thongdaba photo kaya yauduna leiramlei. Masi ubada Lijesna makong makut amadi khonjal thak niklaga lauragi. Ai amadi nangi nasa asi nangna kamdongna kauthokpa ngamlibano. Aina nangi naning thungandaba kari leiki. Lijeski mawong mataw asida Anusanti yam pakhatpa amadi akiba poklami. Adubu mahak mara laire haina di khankide. Lijesna ngang sakliba si thawaina taakide. Masigi mahuta Anusantina Lijes amadi masanupi asi magi lambida ayet apan piba oina uki. Makhoi leirabadi magi aningba pama si phangmangam laroi. Aduna makhoi bu hataba yade haina khanba hauraki. Anusantina magi apamba si Nino Matthew da loina haidoklei. Makhoi anigi lambida ayet apan piraktanaba mapuroba amadi masanupi bu hat khres haiba sida makhoi anina yanari. Huranba amana thaudok asi pangthokpa manaba mawongda pangtho haina Anusanti da Matthew da khanghalami. Anusantina kanana hana hatkani kadaita sanglakani amadi kadomda satkini haibagi akupa warol khudimang Matthew da khanghalami. Plan asigi matungina 2014 gi April gi tang 13 ta Matthew na Lijeski yomda baton tawba saduna Anusanti gi hanggoiningai oireba thorang asi pangthoknabagi da maksanglaki. Aduga Lijeski mama amadi masanupi bu baseball bat amadi thang sizinaduna minungsi leitaba mawongda hatoki. Police na Nino Matthew pharaba matungda crime asigi horakpam khudimang asi loina khanglakibani. Makhoi anibu pharaba matungda wahang kya chathaba horaki. Crime asida sizinaramba baseball bat thang amadi huran ki basana lapa khudimang police na phagat pangamki. Matthew gi phone dagi su natai sataba photo amadi video kya phagat pangamki. Masina crime asigi evidence oibada mateng kya pangki. Crime asigi trial kya chatharaba matungda court makhoi anibu mara laire haina lauthoki. Crime asigi main accused oriba Nino Matthew sibagi serak piki. Aduga Anusanti buna punsi supagi jail da laina biathang taw thaki. Asumna lamket lamhaina aning mapa mamong de hingani khaluba mioising asigi su makoi matik saba sakthung taibang mapuna pibiraki. Wapam sing asi phongdok chabo loina na ngasigi oina di Mingselmanipur na kaina na biathang ni jari pun magpu khoram jari.